Tekcham Sports and Cultural Organization TSCO Tekcham na sinduna organization asina leptana chatharakpa nifurak Suba Athoubasing Ningshing Numit Amasung nipanlak Suba meethoi meehenlaba Maheiroising Oktuna Pukning Thougatpagi Thouram Tekcham Ekop Ningthou Laibungda pangthokhre. Thouram aduda Sapam Gram Panchayat ki chairperson Yumnam Landhoni Devi na athoiba mithunglen. Tekcham Gram Panchayat ki chairperson Langpoklakpam Damayenti Devi na Thouram mapu aduga Eureka High School Sapam gi retired Headmaster L.Shyamo, Tekcham High School gi Headmaster T.Ningyai, Khongjom Standard English School Sivanagar gi Principal L.Shyamananda Amasung, Manipur Leingak ki PWD gi Executive Engineer Th.Komol na akhanaba mithunglen sing oina saruk yaki. Thouram gi saruk ama oina kumza Englishing amaga chanipan maudrama thoida Imalaiba ki damak thawaina pontha pikraba Athoubasing, Yubras Bir Tikendrajit, Pauna Brajabasi amasung Thangal General gi photo da miyamna laisu katuna ikai khumnaba utki. Athoubasing gi thawai mirel na ingna chikna pothana lainaba miyamna minute ani tumina leptuna awabasu fongdokhi. Bosem na lauba HSLC exam Englishing aniga kunga mari amasung CBSE New Delhi gi SS exam Englishing aniga kunga mari da Tekcham khungangi oina meethoi meehenduna mai paklaba Maheiroising da tongan me award sing sel certificate na chingba yenthokduna pukning Thougatkhre.